Artisan singna tumba chaba khangdana puthokpa Pheesha-Lonsha ge potlam sing asina iramdam asigi nupi sing ge haitoi sing thoiba amade wa culture masak takli haina chief minister Yumnam Khemchan ge loinabi joybala Yumnam na phongdokre Manipur Apex Handloom Weavers and Handicrafts Artisans Cooperative Society Limited awas na sinduna nilakuthi da leiba Arvan Hatta District Handloom Expo DHA Tanabana 2026 hodokpagi thoramda wafam ase mahakna phongdokhibane mahana makhata na hai Lamdam asigi Pheeshabi singna saba phi sing ase mapal lamdagi miyamna su pamnare Pheeshabi singna phi ama sabada thadariba matam haija singjaba kaya asina lamdam asigi handloom gi pothok ase miyamna pamnabane lamdam asigi Pheeshabi singna pothok jaba firol kaya mapal lamda yamna mamal leina amade chawthok jaba fauna sena inare lamdam asida pothokpa kaunana saba pothok sing Southeast Asia ge miyamna pamna sizinare Tungi mirol amade inkhalakliba naha singnasu lamdam asi Pheesha-Lonsha gi pothok sing mapalam gi market ta hena chetpa ngamna baso khanasi haina mangna phongdokhe Tungi inkhalaiba angang singsida akoi gi Manipur gi heritage oiraba sugumba hajaraba ngasi Miss Universe Miss World kai thokle ise akoi gi phi se setna bo hotnareba akoi gi phi se setpa matamda yam comfortably setna bo so honare karigino haiba matamda even phanik si hojik yangna bo honareba matam mamda akoi gi khwang si yam lumamni akoi setpa ngamde now karina artisan myam singsa wakhan puthoga kamaina comfortable ohangadege kramaina yamna setpa ngamhangadege hairose makhal mathen puthoi sisu artisan singi kok singsu ai thagat taba ngamde akhet asum kaina ga phani puthore e hojikti mapan naibada sisu yam phajaba pot amani akoi gi ima hoi gi matamda moi gi 70 60 generation dadi khwang kai se aduki matik lumme ba khoi set pangam deba Thauram aduga mari lainana Manipur Apex Handlooms ke Board of Director Pets Indirana Paumi sing the high Expo ase ministry da taknaraba machong Manipur gi Pheeshabi sing marketing platform ama samgat nabagi pandam na pangthokpane apun bus stall yangkhai na expo asida saruk yare lamdam asigi setmilon amade Pheeshabi sing gi damak pothok yonbagi awaba mayok nariba ase kharada oirabasu koknaba expo ase pangthokpane makhata na atai expo kaya amasu district level dagi hauraga state level fauba pangthoknaba sem sari haina mahna haike participate tawase akoi gi weaver yangkhai haiba tare akoi stall yangkhai ni aduga stall amada akoi ne mi ani pi ade mi ani ni oitarga de akoi ne stall amada mi ani ni se akoi gi noina mi ama natraga ama sangaga su noi ama leja hona ba haidana akoi ne mi ani khudong chaba pi bane adubo stall di only supna khati yangkhai khaktani district wise allocation tawina district wise ni minister of textile na tawbirakpani adu organize na Manipur Apex Handloom na tawjabani asiguma mela ase akoi matang mamang da su tawraga lakhre aduga haujik su tawgadabagi ngaidana pareng sana lengdana leire aduna imaibel singidamakta akoi Manipur Apex Handloom na khona jariba singsida Manipur prajamia amadi imaibel punamangna sojok pinabiu akoi imaibel singidamakta akoi Manipur Apex Handloom leijabani nakhoi gi platform semjabani hai wafam si thamjai Ngasidagi hauraga July ama fauba stall yangkhaina saruk yaduna pangtokadoriba Handloom Expo hodopagi thoram aduda awas ki chairman Y Premchandra National Award Day Konjangbam Medha amade District Handloom and Textile Imphal East ki project director Thokchom Sundari su saruk yakhe